차시 강제 니푸는 또 동이 또 야민이 사지 사기 지금 차 하나 단계다 그러네 생식은 사람 놀리는 그라이 생식은 하야에 누가 나랑 놀리는 그라이 놀리 얘가 너는 그냥 하 아이는 그런 아이가 야지에 하우 저는 가장 미팅이 고기 가장 미팅 하러 mấy hôm nay 파도를 안 합니다. 마닝기는 파도. 마닝들이야 그러면 이곳에 파도를 하면 멜로 아자 그 뭐지 나중에 마밍 강내다 비려 준다는 바나고 이거 뭐라 비가야 뭐이 이제 뭐는 로ල් 하र जाय라 뭐 हाँ हार जाय बगी सरी ले 한디 lokang nó lên lokang này cái đó lấp cái đó 아주 mà cái thùng cái thằng mà cái cái thằng mà cái चारी हो गया lokang cái mù lên rồi 아들아 신노 물에 좀 담는 나 vẫn vẫn tàu đi liều đi cái liều đi bà cái nó liều đi cái đi nó mới tổng thống mà bà 좀 담는 뭐 좀 담어 luôn gì khang xóm bây giờ mà cái đó khang cái gì lấy cái gì kiếp thật đó hơn cái 아들은 한바 너희 나오나 미 cái 하고 그러면 mấy tháng thế 그리고 갖고 나왔네 물래. 뭐 일단 군 어떤 데서 호구라 Tôi hấp thì mấy chi cái chỗ này mới lên, mấy chi còn đồ thơm gì. 이라이 뭐지 그럼 이거 이거 한번 두고 아직 한 번 거기 시시고 어디로 와는 애는 망아 시험 한번 해봐. 이제 미카 하는 게 한게 하는 내가 아직 lấy mà bà muốn tới cái lấy thì là 시작 때문이고 저것도 아마 아니 그 동물들이고 큰 놈들이고 그 시도 와야 되는데 그런다. 아니 사가 길에 있는 시기 딜 요래 사가라 버리 상은 사람이 숨는 도 있다고 이 사람도 몰라도 왜 내는 거 몰라 있잖아 아니 실을 저런 데만 하면 돼. 쏴야 되면 또 먹고 쏴야 되면 또 먹고 강나가 다른만 먹으면 안 돼. 싱디 짱게요 싱 짱도 해나 cái 짱다 보노 싱 짱 그래 네, 어제 그때서 이런데 나지나 너한테 달로에 가라이도 이분도 동안 거니까 너로도 또 한번 들어라 뭐 나랑 좀 다와 잘로 또 오늘 뭐 그래서 왜 되겠냐 봐 ai thủ biệt cái 많이 여러분들네 아니 미에 되는 잘 것이 레랭기로 아주 기 장면을 볼 것이 아면 리미면 에이씨 마신 티리미 분유 통다 보러 말이야 그거 바로바로 그렇게 김도 없으면은 아마 자기 집에다 가다니 못 봐야 돼 그러면 누가까지 건강하는데 뭐 그럼 너무 얘는 내가 뭐 아주 따뜻한 저기하다 봐
ꯐꯖꯅ ꯊꯣꯡꯉꯁꯦ ꯂꯥꯏ ꯅꯣꯡ ꯂꯥꯛꯄꯣꯏꯁꯦ ꯑꯥꯗ ꯀꯝꯃꯤꯇꯤ ꯍꯣꯜꯗ ꯆꯠꯂꯒ ꯍꯦꯛꯇ ꯊꯣꯡꯉꯒ ꯆꯥꯔꯁꯦꯅ ꯆꯥꯔꯦ ꯑꯗꯨꯗ ꯃꯥꯏ ꯀꯣꯛ ꯊꯥꯔꯒ ꯒꯨꯒꯜꯗ ꯍꯥꯞꯄꯒ ꯁꯨꯝ ꯎꯔ ꯆꯠꯂꯦ ꯅꯪ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯁꯦꯕꯥꯁꯤ ꯌꯥꯝ ꯇꯧꯔꯣꯏ ꯁꯦꯕꯥꯗꯤ ꯑꯃꯈꯛꯇꯪ ꯇꯧ ꯑꯃꯈꯛꯇꯪ ꯍꯥꯞꯄ ꯂꯣꯏ ꯊꯥꯔꯗꯕꯅꯦ ꯃꯍꯤꯒ ꯃꯌꯥ ꯍꯤꯡꯒꯥ ꯊꯩꯒ ꯃꯔꯛꯇ ꯍꯋꯥꯏ ꯍꯩꯔꯛꯑꯣ ꯁꯥ ꯃꯔꯣꯏ ꯍꯩꯔꯛꯑꯣ ꯍꯥꯏꯕ ꯂꯩꯔꯔꯣꯏꯕ ꯗꯥꯏꯔꯦꯛ ꯆꯠꯈ꯭ꯔꯕꯅꯤ ꯏꯁꯤꯡ ꯍꯩꯔꯛꯑꯣꯒ ꯇꯧꯔꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯁꯣꯝꯗꯒꯤ ꯁꯨꯝ ꯆꯪꯍꯜꯂꯛꯄ ꯑꯗꯨ ꯃꯔꯤꯀꯦ ꯑꯁꯣꯝꯗꯒꯤ ꯁꯨꯝ ꯊꯣꯛꯍꯟꯈꯤꯕ ꯊꯣꯛꯍꯟꯈꯤꯕ ꯄꯥꯏꯔꯒ ꯉꯥ ꯊꯣꯛꯀꯥꯟꯗ ꯃꯤ ꯂꯣꯟꯅꯗ꯭ꯔꯤꯉꯩꯗ ꯑꯃꯅ ꯁꯦꯟꯅꯕ ꯅꯣꯡꯁꯤꯗꯤ ꯇꯥꯗꯤ ꯇꯥꯔꯗꯧ ꯃꯥꯟꯗꯦ ꯇꯥꯕꯨ ꯇꯥꯗꯦ ꯑꯗꯨꯝ ꯁꯨꯝ ꯈꯔ ꯂꯩꯔꯦ ꯑꯗꯨꯝ ꯆꯨꯔꯛꯄꯩ ꯋꯥꯅꯤ ꯀꯩꯅꯣꯒꯤ ꯍꯥꯏꯈꯤꯗꯣ ꯁꯨꯝ ꯊꯣꯛꯍꯟꯈꯤꯕ ꯁꯨꯝ ꯆꯪꯍꯜꯂꯛꯄ ꯑꯃꯒ ꯆꯥꯔꯣꯏꯕ ꯑꯃꯒ ꯆꯥꯔꯣꯏ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯍꯥꯞꯄꯒ ꯑꯂꯥꯏꯒꯨꯝꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯅꯣꯡ ꯇꯥꯕꯩ ꯋꯥꯔꯤꯅꯤꯗ ꯑꯩꯈꯣꯏꯒꯤꯗꯅꯦ ꯄꯥꯒꯜ ꯃꯈꯩꯅ ꯑꯂꯥꯏ ꯍꯨꯀꯨꯝ ꯍꯥꯏꯕ ꯐꯖꯔꯒꯤ ꯅꯣꯡꯃꯥꯏꯕꯗꯤ ꯑꯂꯥꯏ ꯍꯨꯀꯨꯝ ꯂꯩꯇꯦ ꯇꯨꯝ ꯂꯩꯌꯦ माने आला है तुमने नवाजी जी तुम कभी आला है तुमने क्या lấy anh là vừa ꯀꯔꯤꯒꯨꯝꯕ ꯑꯀꯤ ꯑꯈꯪ ꯂꯥꯛꯑꯦ ꯈꯜꯂꯣ ꯑꯜꯂꯥꯍꯁꯤ ꯁꯣꯟꯈꯤꯁꯤꯅ ꯄꯜꯂꯤꯕ ꯑꯜꯂꯥꯍꯗꯨꯅ ꯇꯧꯒꯗꯧꯔꯤꯕ ꯇꯧꯕꯤꯔꯛꯀꯗꯧꯔꯤꯕꯁꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯕꯗꯤ ꯎꯗꯦꯕ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯩꯅ ꯃꯔꯨꯞ ꯃꯆꯥꯅꯤꯁꯨ ꯍꯥꯏꯁꯦ ꯑꯩ ꯅꯣꯏ ꯂꯥꯛꯇꯕꯤ ꯇꯧꯒꯅꯨ ꯍꯟꯗꯛꯀꯤ ꯑꯉꯥꯡꯁꯤꯗꯤ ꯅꯣꯏ ꯂꯥꯛꯇ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯂꯧꯕꯤꯒꯦ ꯑꯩ ꯃꯣꯏꯁꯨ ꯅꯣꯡꯃꯇ ꯁꯣꯏꯗ꯭ꯔꯤ ꯂꯥꯛꯏ ꯑꯗꯨꯃꯛꯇꯗꯤ ꯑꯩꯈꯣꯏꯗꯤ ꯑꯍꯨꯝꯒ ꯃꯔꯤꯒ ꯍꯦꯟꯖꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯤꯗꯤ ꯀꯔꯤꯅꯣ ꯌꯣꯔꯅ ꯃꯇꯝꯁꯤꯗꯩꯅ ꯑꯦꯁꯥꯐꯥꯎꯗꯤ ꯃꯥꯁꯤ ꯂꯩꯃꯥꯁꯤꯗꯤ ꯕꯂꯟꯗꯥꯁꯤ ꯋꯥꯔꯤꯁꯤꯗ ꯑꯂꯥꯏ ꯀꯨꯝꯕꯁꯤꯗ ꯑꯜꯂꯥꯍ ꯀꯨꯝꯃꯔꯤꯁꯤꯗ ꯃꯥꯅꯦ هذا حول لا تدرك سيدا كوين الله يكون سيدا كده بدي أكون سيدي موي سيدي سلمان أكون فكري سي هذا اللي كون فكري سي يا فكري ما يتجي إنه ده اللي سيدا ما يتجي با أو با أكون ناقو هو بس كده أكون كان ناقو ꯇꯥꯡ 18ꯗꯒꯤ ꯍꯧꯒꯅꯤ ꯃꯥꯅ ꯍꯥꯏꯕꯁꯤ ꯆꯨꯝꯗꯤ ꯆꯨꯝꯒꯜꯂꯦꯕ ꯑꯩꯕꯣ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯀꯔꯤꯗꯣ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯋꯥꯔ ꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯃꯥꯡꯗ ꯀꯔꯤꯒꯤ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯁꯤꯈꯤꯕꯗꯣ ꯑꯗꯨꯁꯨ ꯃꯥꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯈꯤꯕ ꯂꯩꯌꯦꯕ ꯏꯌꯥꯔꯀ꯭ꯔꯥꯐ ꯇꯧꯔꯒ ꯁꯤꯒꯅꯦꯅ ꯑꯗꯨꯃꯛꯅꯦꯕ ꯁꯤꯈ꯭ꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯝ ꯃꯇꯦꯡꯗꯨꯗ ꯅꯃꯥꯏꯒꯤ ꯁꯋꯥꯞꯄꯅꯤ ꯐꯖꯔꯒꯤꯅꯤ ꯍꯥꯏꯌꯦꯕ ꯀꯥꯗꯥꯅꯤ ꯈꯛꯇ ꯃꯇꯝ ꯏꯇꯦꯟ ꯇꯦꯟꯕ ꯁꯋꯥꯞꯅ ꯌꯥꯝ ꯆꯥꯎꯕ ꯐꯖꯔꯒꯤꯗ ꯑꯩꯈꯣꯏ ꯇꯨꯝꯗ ꯂꯩꯔꯦ ꯀꯩꯅꯣ ꯖꯒꯥ ꯁꯋꯥꯞ ꯆꯥꯎꯔꯦꯅꯕꯨ ꯀꯔꯤ ꯇꯧꯒꯗꯒꯦꯕ ꯀꯩꯗꯧꯔꯤ ꯁꯣꯟꯗ꯭ꯔꯒ ꯀꯩꯗꯧꯔꯤ ꯈꯪꯕ ꯇꯩꯕꯣ ꯅꯃꯥꯟꯅꯕꯅ ꯀꯧꯈꯣꯗꯅ ꯐꯅꯕ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤꯅꯤ ꯇꯩꯕꯨꯔꯒ ꯍꯣꯏ tin khá hồi xí hay tại là thừa amak jal sagida khang taruk thongeba khang tu sugum bada thongeba ot pangam na da karagi karigi no ba
이거이네. 랭 아무리만 안 보리면 아주 가까이 가버리는 거는 정말 원래 그냥 되게 아이기 지내가 여러분 그는 이거 오래 깊게 날리면 아니 이제 때리니까 안 하네. 나는 지금 나원도 바로 저원도 바로 이거 아무나 이게 이제 봐봐. 이는 할 거를 좀 그러고 이제 이거 때 끝도 이제 한 때니까 그러면 소문 해야 해. तेरा बजना हाँ 많은 준비 다 통기 신खा이 카네 이게 빵을 가야 되네. 아무나 늘 그러면